ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯨꯝꯕꯤꯁꯦ intro ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯒꯦ ꯀꯨꯝꯕꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ municipality ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 50 ꯃꯨꯛ ꯂꯥꯞꯄ ꯂꯩꯕ ꯃꯁꯥꯒꯤ ꯀꯣꯂꯦꯖ ꯂꯩꯖꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯗꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ educationꯗ modern educationꯗ ꯌꯥꯝ development ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯇꯥꯎꯟ ꯑꯃꯅꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒ ꯀꯦꯟꯗ꯭ꯔ ꯑꯗꯒꯤ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯃꯣꯏꯁꯤꯒꯤꯗ ꯇꯥꯏꯅꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯐꯖꯕ ꯆꯤꯡꯌꯥꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨ ꯀꯨꯝꯕꯤꯒꯤ ꯑꯀꯣꯏꯕꯗ ꯁꯥꯏꯇꯣꯜ ꯐꯧꯆꯧꯈꯥꯏ ꯑꯗꯒꯤ ꯁꯥꯒꯥꯡ ꯑꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯕꯣꯔꯗꯔ ꯕꯐꯔ ꯖꯣꯟꯁꯤꯡꯅ ꯀꯣꯏꯁꯤꯜꯂ ꯂꯩ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯨꯀꯤꯒꯤ ꯅꯥꯔꯀꯣꯇꯤꯛꯁꯁꯤꯡꯁꯤꯅ ꯂꯥꯟꯗꯥꯕꯗ ꯌꯥꯝ ꯈꯨꯗꯣꯡꯆꯥꯕ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯅ ꯉꯁꯤ ꯀꯨꯝꯕꯤꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯗꯦꯟꯖꯔꯁ ꯄꯣꯏꯟꯠꯗ ꯂꯩ ꯍꯥꯏꯕꯁꯨ ꯌꯥꯏ ꯑꯩꯈꯣꯏ ꯕꯣꯔꯗꯔ ꯉꯥꯛꯄ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯅꯤ ꯆꯤꯡꯅ ꯀꯣꯏꯁꯤꯟꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯒ ngasi nongalamdaida khoi April gi tang 30 nongalamda gi pung ani ta rom taba matam asida security force na combing operation chathaba matam da khoi khungakpa khoi masagi oijaba kya ka thok tuna khoi khungi damakta thawai hasang yauna ka thok tuna leiba khungakpa naharon khara phadana tawi aduga mohoi thado khra aduga moi khulai sing adudi security force na thanamu yadadna khoi kana Bishanpur gi SP office da thagi hai aduga Imphal da mu yogi hai adubu asoba irang ama thokre yam soba irang ama maira paibi ima event singna adagi satna haron kaya amna mahoida soba irang ama thoktra maira paibi singi khonjel da aina sum tajabada ai mahi tamliba satra singasina mahi tamliba satra singasina isa inau lai laisu tamiba nauriba angang singasina ai khogi thawai kandra khun singak tna ngasi ai khoni hinglibani ado makhoi phaba tari yaroi makhoi bu thadok piramo haijaba kaya ma kholau kaya ma moi kanna aso irang ma thoki adugi matakta khulai yaudati kuki ga kram hana lamba pagadoino haiba question ke amju khanki haidi khulai sing kuki gi di khoi modern arms emotion yamna sokhatpa khoi kano ngatani ado khoi di sam samjaba khulai ni ado moi thawak na longa kanda kam haina landa doina ba khulai yaudati kam haina lan famda sanga doina haiba mara paibi isal isa adagi khoi ima event singi kholau kaya duna asoba irang ama security force kumbi police station da la aga sauraba khoi gi miyam ama mob ama salati asoba irang ama thoki aduba loina na khoi gi Honorable MLA Thanga Kendragi T. Robindo, Adagi Kogi Kumbi Kendragi, Honorable MLA Prem Chandra Makoyauna, Kogi Santainaki, Masina, Santaina Basina, Kogi resettlement of Poraga Kogi Santigi, Anuva, ways of peace, Ama Lakbi Yabagi Lambi Masu, Ohenbi Yabra Hinasu Kanjay, Masima Tanga, Aduga, Nasigi, Naranga, Naran Sinada. Cookie narcotics na CRPF singa duna makhogi on duty da election ni on duty da laringai matam da masing yam ringa da nong lakta landa re hodum makhoi na ngakpiram da batari central force singna ngakpiram da batari naran sena maitei khun singa se loina tumdra chiram basu yai adu ngasi kari da muktono ngasi gi manipur asida khoi cookie singa sina aikoi na maitei na makhoi da horu basunati khoi de sumna makhoi protection tawjodi ngakchebani aduga makhoi ne he aikoi da itatna megi tang ohum dagi ngasi phawda landa na laibasi hogi but megi tang ohum dagi adi election ni matam da takpa tawdana makhoi na amisa la aga takpa tawdaga na matam khar lepe aduga adu he election loibaga inner parliament election loibaga makhoi na mu kadang banda adagi sugunuda adagi khoi sinam da khoi pukhawaram site da manipur gi sekmai da adagi awang sekmai da manipur gi mafam mayam base moina ta khujak ta landa ra to ngarang han da su khoi kano da sugunu gi praja sing adagi wangu gi praja sing mi paina gre ahing tumba ya de mayum dagi pot yomaga refugee na khoi pot yomaga chanthok na gre mayum de lek ponam re kuki khulai paiba khoi khulai paiba khoi kuki
army khoi narcotics army singsi brahmaram dagi chakpi korong phawra ganda sugunu de lanchil e hai mi aya mane instability ore nupi angang yungi hansing asolana kayama ipaina re thakat na re asigumba se khoi gi langak na yam section yeng biraga asigumba shanti gi lambi ama peace resettlement ma poraka hana khanjai aduga loina na kari gi tamukto akhoi gi kano dadi kumbi kendra dadi kombing tawduna ngasi khulai phaliba aduga ngarang da naran senada halamba phomong sana toriba CRPF ki singi inang na passing khong da leba peri area da kuki gi bunker khat thugaraga matik chaba khulai sing adu maming da phara ganda thadoiba karigino asumba question yam pende adu tari karigi da muktono maitai sibu kuki narcotics lalobu singi terrorist singi makutta tumna halal lagi haibi adugumba aronda agenda am laibra haina aina yamna kana toningi masi matam chana aikhoina kal huda batari maitai singa che mikap thoda batari awabi ipakta ngasidi kuki gi makuta khoi loina tungi bi yai aduna khoi yamna section ba yaba adugumba thauna khoi maitai singa che mikap thokpa matam yorai nei khanje siba haije tiro oza chandra kumar khoi makeup thokpa maitai sing makeup thokpa matam yauri haibi bani ai podai oza chandra kumar dam lakse oza sang tan dum yam sang da bida hojiki khoi oza ki datin na jabi khoi ching da hana chingi haidi kapai ba khulai hojik lan tarai ching ding alta tarak pani na ching dagi hana khulai sing je phagat piu serena to lo to loina du matung na tampak tagi ju serena to ge bani miyam je khulai khlam pisan gam ne adu tawdri phawbadi security sing na khoi khungak pa sing pha ba pun ba je to bi gano na haibi oza ki datin haibi hai matang si oza gi oza chandra kumar gi ba mot masi chumien lobi masi na tangai phadabo oigadori na tari badi hojiki manipur thugai pa ba manipur ngam khaibu thugai raga tongan ba makhoi gi kuki weba tongan ba lam ma sem ge na kana ta lai ba demand sida makhoi na khulai thadrok pa ha basi ju masi thaja bi wang mad de hojik lai ba situation de de samtang do asan de kumagi ba mo yam phajaba question ni ara cheri ba ai khoi kano ne kuki singa sina kana na ngasi lan hore se maitei de lan dara ise kana no hedo maitei de tumin lai jabdi ngaksebne ba ado ngarang na handasu naran senagi kemda khogi kuki la lobusina CRPF ani ma happy gre ani ma su sibian sokre asigi matakta muk khoi mafam khudi makta kadang banda adi mafam manipur ge phang hotel moina mass attack to na heta landarak puni asida kuki ge hajik naran senagi matak do leibda combing operation to raganda loina phaba yai loina mak punba yai aduga kari dam to moi khangoi makhoi mahnaraganda tawribne ada leiriba kom adagi leiriba tongan porup leiriba singdo makhoi na kari khangoi adu tawro matung da ya they have to khangal ma tari ngasi khulai khara phasin laga moi local match khara tawga heta tampakta maitei da phaba haibisidi akhoi nau gidajen juma sum takpi re mase suya ya pham thokte lan huru se kana na hubno ba ahan bata adagi megi tang ahum do hayeng hujit ngare adu ngasi chachampura mana lejidaba maitei gi yung kaya matum na maitha re hajik maitei na manipura masari lamda refugee oiba mission oiba haibase mase yam laibak thibani mase khogi ipai pugi haugiba puwari da ningsing adi yam ikai ningai ni matam amada maitei ipai pu singna khogi Cabo Valley maitei gi orami manipur gi ni somda awada khoi ningthi turen bhawda gambir singana awat tan thokhi bani sugum balai historical background li let's see the historical background then maitei singa che dugi matik thona phaba maringjen khaba mabukchen chawa minungsi leba mitopu chan badugum ni somda badarpura kasar lala kan dai khoi Bangladesh border adagi kano da Tripura sibal da maitei gi lamoy mani asig maitei gi thona lingjen asida kuki na kaidamai su maitei gi lam machet ama lobo yaro aduga moina separate ammunition ta it is impossible it is never be possible adumba moi masana khangadoni moi yam thuna maitei da lala surrender tawni why Narendra Modi and Amit Shah, honorable Prime Minister and the Home Minister, they are still silent. Why? They don't understand the problem of the Manipur. Who is the wrong or right? Pick level the massage the Kanana Lali Kanan. So we have a Khanbangam Dava. He is the Mr. Modi. He is the leader of the nation. Security ki matang so
इंडिया से कोई कनोने आर्म फोर्स तसु कोई वर्ल्ड की 4 रैंकिंग दे लई हारि बनी अदु अमित शाह ना तात पात लाम कांदे हेत तौरगा मा अमुक लामगनी हारगा थेमगा मखोइना ngahak leitana insin bagi mawngda maitei landa hanba sugumba sidi khoi yaning de remote parga angang masana remote control para maitei di yam high civilized masagi India da since integration of India 1949 mamang dagi 48 mamang dagi maitei di sahi lising ahongi mamang da hena puwari da khoi maitei gi puwar kana leijaraba adugumba constitution leijaba dum yam saukhat pa South Asia da yam saukhat pa jati yamni ngasi yengo pikraba India के डिस्ट्रिक्ट में फंगदब मैतई खुजोक खरसिना ओलंपिक ता अदगी मेडल क्या लौरिबा अदगी इंडिया पुनम असिदा नेशनल के थाकते इंटरनेशनल के थाकते एशियन थाकता मैतई नुपा नुपी कोई इसा इनाउ सिंग असिना कॉम्पीट तोना इंडिया के दमकता कोई हाइट लाउरेल अवांग थाकी मिंगसेट पोरक्तने मेडल क्या हम पोरइने असिगुम बसे इंडिया गवर्नमेंट खंग सानाबदा फुटबॉल कइदा manipur moina namthaba moi aduga cookie terrorist sing ngasi toriba mong se hana lejon ba cookie sing asu moina anu wak laiba cookie narcotics terrorist sing asina harbin bata di mo khoi wa bata bani terrorist sing asina mo khoi aduna mo khoi na sepe emission tan ba se sungai oithokte aduna khamna kai da mokto no Indian constitution da khoi na moina cookie mla tara sina vote ka ba matam da mo khoi na wasak loki Leibaki integrity that national integrity that so loy Leibak together na kari dam dam moi Narendra Modi amadi Amit Shah na khang moi thado ibno kari to makhoi yam thuna disqualified to godom ne adugo lan na sisu yam thuna resettlement to na peace dialogue amaga loina na khoi gi peace dialogue amaga loina na awang ba thakta khoi gi shanti gi wari sanaba adugumba reconciliation yam thu darkar hoy maram sadana khoi maitai asibu maram sadana makhoi na heta losiningba haningba matamda hapa landante landaba adugumba sakhutto ba kokado masi India government amadi Manipur langak nasu India government da yam thuna khogi dialogue ama torga mase khara khangan ba payana khali thank you jai papa yam thuna tu matamda reconciliation peace talk to jam maru hai bani oza utha chari